Ngasi miyamgidamag pujarakliba filam asigi maming Internal Sunshine kawi. Wari asi Joel amadi Clementine gi warini. Story asi nungsinaba kainaba amadi awabana pikthali. Story asigi haurakpada Joel tumbadagi hawolami, hawolaba tungda magi thamoi amadi wakhal nungairamde irang langtaknarami. Karigumba haukiba thokdok khara kaubagum tawri. Thabak ama chatke haiduna gari manakta laklami. अदुबु मागी गारी की ओई थंगबा सरुक्ता अकाइबा खरा उरमखी मागना खनखी मागी गारी असी थंगनरीबा गारी असीना सोहनबनी अदुना थैंक यू थाबा नोट अमा इरगा थंगनरीबा गारी अदुगी मिंगसेंगी ममांगदा थमलमदुना मफम अदु थादोक्तुना चटखी मसी करीगुंबा मखल अमगी सेकरिज्म अमनी अखोई मियोइबगी असाउबा फोंदोकनबगी लंबी अमनी हाइबे याई हौसिक मखा तारकपो ओइना रेलवे स्टेशन अमदा चलमी महाक ngasi office चलरोय मफम अमदा चटके हाइना खलमी महाक तोइना सुमाइ तौबा नते ngasi date asi 14 February ni Valentine numit ni train tongduna beach अमदा चलमी मागी डायरी हांगदुना येंगबदा सेना खरा यावरमदे मसा मथंता खंजै करम्बा मतमदा सेना सिंग asi सेगाइख्रिबनो सही अनि करिगिदमक डायरी asi सिजिनद्रिबनो ngahak khallaba tungda case ama yeklam makha tarakpada mahak restaurant amada satki restaurant manungda nupi ama thengnaramki nupi adugi scratch ama yeklami scratch yekna masa mathanta haijai aingonda interest pirakpa nupi singse karigidamak aina asuk yamna nungsiribano zolna mapan tholaktuna train ngairingaida nupi amana kauraklami nupi asi restaurant manungda zolna scratch yekliba nupi adubuni अदुबु जोल असी यामना इकाई थिगनबा मरमना यामना रेस्पॉन्स तौरमदे मखोई अनिमक ट्रेन तोंगदुना चलमी ममिंगना क्लेमेंटाइन कवी क्लेमेंटाइन ना हंगलमी डू आई नो यू अइना नंगबु खंगब्रा जोलना वाहंग असीगी पाउकुम खुमलमदे क्लेमेंटाइन ना मखा ताना हंगलमी नंग बेस नोवेल चलब्रा जोलना हायरमी होय चले क्लेमेंटाइन ना मखा ताना हायरमी अदुनी अई मफम अदुदे सही मंगामुक थबक तौरमी तसेंबमक्ति मखोई अनि ngasi चप मानबा मफम मेनफोर्ड बीच ता चलुबनी मफम अदुदगी मखोई अनि चप मानना हनमिनरकपनी हौजिकसु मखोई अनि चप मानबा मफम अमदा चली ममिंगना रोखिल कवी मसिगी मतुंगदा मखोई अनि वारी कयामरुम साखी तसेंबमक मखोई अनि असिगी वाखल्लोन असी ओपोजिट ओई जोल असी यामना इकाई तिगली इन्वर्टेड अमनी अदुगा क्लेमेंटाइन ना हाइनिंगबा फोंदोकनिंगबा मतमदा फोंदोकपा यामना एक्सट्रोवर्ट ओइबा नुपीनी अदुबु मखोई अनि मरक्ता फजना वारी अदुमक सानरी मसिगी मतुंगदा मखोई अनि स्टेशन यौरक्लमी जोलना मागी गारीदा युम चटनबा होटनरिङै महागना अकोइबदा क्लेमेंटाइन ngakta उखी अकोनबदा क्लेमेंटाइन सु उबा फंगी जोलना क्लेमेंटाइन बु युम फावगा थिंबिरमी क्लेमेंटाइन ड्रिंक थखिसी हाइदुना जोलबु मागी युमदा चंगलकनबा इनवाइट तौखी जोल सु याखी जोल यामना इकाई थीबा मीनी अदुबु मसाना मसाबु खांबा ngamkhide ड्रिंक थकना क्लेमेंटाइन हाइकी अइना नंगबु लुहोंबा पामी मतंग असिदा मखोई अनि असि यामना नक्सिनखी करिगुंबा शक्ति अमना मखोई अनि असिबु सिंबगुम तौरी क्लेमेंटाइन हाइरी नंग नुंदांगदा अइगा लोइनरगा चार्ल्स रिवर दा चटपा याबजानी हौसिक मफम अदु आइस ओइरगा लेरमगनी जोलना हाइरी ताबदा यामना ड्रामा माली मखा ताना जोलना हाइरी अइ हौसिक युम चटलगे क्लेमेंटाइन युम हेक योबगा फोन तौरगा अइंगोंदा हैप्पी वैलेंटाइन डे हाइरउ हाइना क्लेमेंटाइन मागी फोन नंबर अदु जोलदा पिरम जोल युम यौरबा तुंगदा महाक यामना लांगतकनकी फोन तौसिरा तौरोइसिरा हाइना खनखी अदुबु अरोइबदा महाकना फोन तौदुना क्लेमेंटाइन दे हैप्पी वैलेंटाइन डे हाइरमी क्लेमेंटाइन करिगी थेंगना फोन तौरे इनो हंगलमी जोलना अइ हौसिक युम यौबता ngairi क्लेमेंटाइन मखा ताना अइबु मिस तौरा जोलनसु हाइरी होय अइ नंगबु मिस यामना तौरी क्लेमेंटाइन अदुदि अखोय अनि लुहोंगलेने जोलना हाय अदुमाइन हाइबे याबजानी क्लेमेंटाइन हनीमून ऑन द आइस हाइबदी हयेंग नुंदांग चार्ल्स रिवर दा चसी हाइना क्लेमेंटाइन जोल दा हाय मथंग नुमितकी नुमिदांग दा जोल अमदी क्लेमेंटाइन चार्ल्स रिवर दा कोइबा चलमी क्लेमेंटाइन यामना हराउरमी लोइनना आइस मथक्ता सानरमी अदुबु जोल असोय अंगाम यावगद्रा हाइदुना पाखलमी अदुबु अरोइबदा मखोई अनि हिपतुना अतियादा लैबा थवाई मिसाकपु येंगलमी मथंगी नुमित्ता जोलना क्लेमेंटाइन बु मागी युमदा थिलकलमी क्लेमेंटाइन अइ नंगी युमदा ओइना पोथागे हाइरमी जोल सु यारमी क्लेमेंटाइन मागी मयुमदा करिगुंबा पोचै खरा लौनबा संखिरमी
ꯖꯣꯜꯅ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯕꯨ ꯉꯥꯏꯔꯤꯉꯩꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯪꯂꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯪꯂꯝꯃꯤ, "ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯒꯗ꯭ꯔꯥ?" ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯦꯇ꯭ꯔꯤꯛ ꯀꯧꯏ꯫ ꯖꯣꯜꯅ ꯄꯦꯇ꯭ꯔꯤꯛꯅ ꯍꯪꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯄꯦꯇ꯭ꯔꯤꯛꯅ "ꯊꯦꯡꯛ ꯌꯨ" ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯍꯤꯅ 2002, ꯍꯥꯏꯕꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ꯫ ꯖꯣꯜ ꯕꯤꯆ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯆ ꯑꯁꯤ ꯃꯣꯟꯐꯣꯔꯠ ꯕꯤꯆꯅꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯞꯅ ꯃꯊꯟꯇ ꯐꯝꯂꯒ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅꯤ꯫ ꯃꯍꯥꯛꯅ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯇꯁꯦꯡꯕꯃꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯦꯆꯔ ꯑꯁꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ꯫ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯌꯥꯝꯅ ꯑꯦꯛꯁꯇ꯭ꯔꯣꯚꯔꯠ, ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯉꯥꯡꯒꯅꯤ, ꯀꯔꯤ ꯊꯕꯛ ꯇꯧꯒꯅꯤ ꯈꯪꯗꯦ꯫ ꯖꯣꯜꯅ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯅꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨꯗꯤ ꯅꯣꯔꯠ ꯄꯣꯜ ꯑꯃꯗꯤ ꯁꯥꯎꯠ ꯄꯣꯜ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯐ꯭ꯔꯦꯟ ꯑꯣꯏꯈꯤ꯫ ꯇꯞꯅ ꯇꯞꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯤꯀꯨꯞ ꯀꯌꯥꯃꯔꯨꯝ ꯌꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯅꯕ, ꯃꯣꯠ ꯃꯥꯟꯅꯗꯕ ꯌꯥꯎꯔꯛꯈꯤ꯫ ꯗꯤꯁꯇꯔꯕꯦꯟꯁ ꯀꯌꯥꯃꯔꯨꯝ ꯊꯣꯛꯈꯤ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡ 2004ꯗ ꯅꯣꯡꯃ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟ ꯌꯨ ꯌꯥꯝꯅ ꯉꯥꯎꯔꯒ ꯂꯥꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯖꯣꯜꯗ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯩꯅ ꯊꯣꯝꯖꯤꯜꯂꯝꯃꯕꯅꯤ꯫" ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯣꯜ ꯑꯃꯗꯤ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟ ꯌꯥꯝꯅ ꯈꯠꯅꯈꯤ꯫ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯖꯣꯜꯗ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯁꯥꯎꯔꯤꯁꯦ ꯅꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯑꯩ ꯃꯄꯥꯟꯗ ꯀꯣꯏꯕ ꯆꯠꯂꯨꯏ, ꯑꯗꯨꯒ ꯅꯪꯒꯤ ꯅꯀꯣꯛ ꯑꯄꯤꯛꯄꯗꯨꯗ ꯈꯜꯂꯤꯁꯦ ꯅꯨꯄꯥ ꯀꯣꯏꯕ ꯆꯠꯂꯨꯏ ꯁꯤꯅꯤꯅꯦ꯫" ꯖꯣꯜꯅ ꯍꯥꯏ, "ꯑꯩ ꯈꯪꯏ, ꯅꯪꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯕꯅꯤꯅ꯫" ꯃꯁꯤ ꯇꯥꯕꯗ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯣꯜꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒꯤ ꯃꯇꯨꯡꯗ ꯆꯠꯀꯦ ꯇꯧꯔꯝꯕꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯒ꯭ꯌꯥꯁ ꯇꯦꯡ ꯑꯃꯗ ꯊꯣꯝꯖꯤꯜꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤ ꯐꯤꯂꯝ ꯍꯧꯔꯛꯄꯗ ꯖꯣꯜꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯥꯕ ꯃꯥꯔꯛ ꯑꯗꯨꯕꯨꯅꯤ꯫ ꯃꯥꯒꯤ ꯊꯪꯅꯕ ꯒꯥꯔꯤꯅ ꯊꯣꯝꯖꯤꯟꯕ ꯅꯠꯇꯦ, ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯊꯣꯝꯖꯤꯜꯂꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯚꯦꯂꯦꯟꯇꯥꯏꯟ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯉꯥꯏꯔꯦ꯫ ꯖꯣꯜꯅ ꯒꯤꯐ ꯑꯃ ꯂꯩꯔꯒ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯖꯣꯜꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯖꯣꯜꯒꯤ ꯃꯁꯛ ꯑꯁꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯅꯨꯄꯥ ꯑꯃꯗ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯖꯣꯜ ꯉꯛꯄꯗ ꯅꯠꯇꯅ ꯃꯊ꯭ꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞꯅ ꯖꯣꯜꯗ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒꯤ ꯗꯣꯛꯇꯔꯅ ꯊꯥꯔꯛꯄ ꯂꯦꯇꯔ ꯑꯃ ꯄꯤꯔꯝꯃꯤ꯫ ꯂꯦꯇꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯖꯣꯜꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯤ ꯃꯦꯃꯣꯔꯤꯗꯒꯤ ꯃꯨꯠꯊꯠꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯃꯦꯟꯁꯟ ꯇꯧꯒꯅꯨ꯫ ꯂꯦꯇꯔ ꯑꯁꯤ ꯖꯣꯜꯒꯤ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯂꯦꯇꯔ ꯑꯁꯤ ꯍꯦꯛ ꯄꯥꯕꯒ ꯖꯣꯜ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯁꯤꯖꯔ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯄꯨ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯄ ꯌꯥꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯁꯤꯖꯔ ꯑꯁꯤ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯖꯣꯜꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯖꯣꯜꯕꯨ ꯃꯁꯛ ꯈꯪꯈꯤꯗꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯂꯕ ꯇꯨꯡꯗ ꯖꯣꯜ ꯅꯤꯡꯕ ꯀꯥꯏꯈꯤ꯫ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯃꯥꯁꯨ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒꯤ ꯋꯥꯈꯜꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯃꯤ, "ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯎ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯖꯣꯜꯒꯤ ꯋꯥꯈꯜꯗ ꯃꯦꯞ ꯑꯃ ꯁꯦꯝꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟ ꯑꯁꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯀꯅꯤ꯫" ꯖꯣꯜꯁꯨ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯖꯣꯜꯅ ꯄꯦꯟꯇꯤꯡ ꯃꯌꯥꯝ, ꯐꯣꯇꯣ ꯃꯌꯥꯝ, ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯄꯤꯔꯛꯈꯤꯕ ꯒꯤꯐ ꯑꯃꯗꯤ ꯗꯥꯏꯔꯤꯗ ꯏꯕ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒꯤ ꯃꯇꯥꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯍꯧꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯃꯥꯅ ꯄꯨꯔꯛꯄ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ, ꯃꯔꯝꯗꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯔꯒ ꯖꯣꯜꯒꯤ ꯋꯥꯈꯜꯗ ꯍꯥꯞꯆꯤꯟꯕ ꯌꯥꯒꯅꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯥꯟꯅ ꯃꯨꯠꯊꯠꯁꯤ, ꯍꯥꯏꯕꯗꯤ ꯑꯋꯥꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ꯫" ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯣꯜꯗ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯜꯂꯒ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ 13 ꯐꯦꯕ꯭ꯔꯨꯋꯥꯔꯤꯅꯤ, ꯍꯥꯏꯕꯗꯤ ꯚꯦꯂꯦꯟꯇꯥꯏꯟꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯅꯨꯃꯤꯠꯅꯤ꯫ ꯍꯧꯖꯤꯛ ꯖꯣꯜꯒꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯨꯠꯊꯠꯄ ꯍꯧꯔꯛꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯈꯠꯅ ꯆꯩꯅꯕ, ꯁꯥꯎꯅꯕ ꯑꯃꯗꯤ ꯑꯋꯥꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯃꯥꯡꯗ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯃꯨꯠꯊꯠꯄ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯜꯅ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯥꯒ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯖꯣꯜꯅ ꯍꯥꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯃꯨꯠꯊꯠꯄ ꯄꯥꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯖꯣꯜꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯑꯣꯏꯈꯤ꯫ ꯖꯣꯜ ꯍꯧꯒꯠꯀꯦ ꯍꯥꯏꯅꯁꯨ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯪꯊꯅꯕ ꯍꯤꯗꯥꯛ ꯀꯥꯞꯈꯤꯕ ꯃꯔꯝꯅ ꯍꯧꯒꯠꯄ ꯉꯝꯈꯤꯗꯦ꯫
ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔꯁꯨ ꯃꯥꯒꯤ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯇꯧꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯍꯧꯔꯤ꯫ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤ, ꯃꯃꯤꯡꯅ ꯃꯦꯔꯤ ꯀꯧꯏ꯫ ꯃꯦꯔꯤ ꯑꯁꯤ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯔꯤꯁꯦꯞꯁꯟ ꯑꯃꯅꯤ꯫ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤꯡꯅ ꯄꯦꯇ꯭ꯔꯤꯛ ꯀꯧꯏ꯫ ꯄꯦꯇ꯭ꯔꯤꯛ ꯑꯁꯤ ꯄ꯭ꯔꯦꯖꯦꯟꯠ ꯇꯥꯏꯝꯗ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯣꯏꯔꯤ꯫ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯃꯦꯃꯣꯔꯤ ꯃꯨꯠꯊꯠꯅꯕ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯦꯇ꯭ꯔꯤꯛꯅ ꯌꯥꯝꯅ ꯉꯥꯎꯖꯈꯤꯕ ꯂꯣꯏꯅꯅ ꯄꯦꯇ꯭ꯔꯤꯛꯅ ꯖꯣꯜꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯕꯨ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯍꯟꯈꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯦꯔꯤꯒ ꯅꯨꯡꯁꯤꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯒꯔꯜꯐ꯭ꯔꯦꯟ ꯕꯣꯏꯐ꯭ꯔꯦꯟ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯄꯦꯇ꯭ꯔꯤꯛ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟ ꯎꯅꯕ ꯆꯠꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯖꯣꯜꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯏ꯫ ꯖꯣꯜꯒꯤ ꯃꯦꯃꯣꯔꯤꯕꯨ ꯃꯨꯠꯊꯠꯅꯕ ꯑꯣꯇꯣ ꯄꯥꯏꯂꯣꯠꯇ ꯊꯝꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯖꯣꯜꯕꯨ ꯌꯥꯝꯅ ꯁꯤꯔꯤꯌꯁꯂꯤ ꯑꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯛꯇ ꯖꯣꯜꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯂꯝꯗꯦ, ꯍꯥꯏꯕꯗꯤ ꯖꯣꯜꯅ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯕꯨ ꯃꯥꯒꯤ ꯃꯦꯃꯣꯔꯤꯗꯒꯤ ꯃꯨꯠꯊꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯈꯪꯗꯕ ꯅꯪꯒꯤ ꯃꯦꯃꯣꯔꯤ ꯃꯐꯝ ꯑꯃꯗ ꯄꯨꯕꯤꯌꯨ꯫" ꯖꯣꯜꯅ ꯃꯥꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯦꯃꯣꯔꯤ ꯃꯇꯝꯗ ꯄꯨꯔꯝꯃꯤ꯫ ꯖꯣꯜꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯦꯁꯤꯟꯅ ꯖꯣꯜꯒꯤ ꯃꯦꯃꯣꯔꯤ ꯃꯨꯠꯊꯠꯄ ꯂꯦꯞꯄꯝꯃꯤ꯫ ꯖꯣꯜꯒꯤ ꯃꯦꯃꯣꯔꯤ ꯃꯨꯠꯊꯠꯅꯕ ꯂꯩꯔꯤꯕ ꯁ꯭ꯇꯦꯟꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯦꯁꯤꯟ ꯑꯁꯤꯅ ꯃꯦꯃꯣꯔꯤ ꯃꯨꯠꯊꯠꯄ ꯂꯦꯞꯈꯤꯕꯅꯣ? ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯗꯣꯛꯇꯔꯕꯨ ꯀꯧꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯔꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ "ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯃꯦꯔꯤꯗ ꯍꯪꯂꯝꯃꯤ꯫ ꯃꯦꯔꯤꯅ ꯍꯥꯏ, "ꯅꯈꯣꯏꯅ ꯊꯕꯛ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯕꯒꯤꯅꯤ꯫" ꯗꯣꯛꯇꯔꯁꯨ ꯈꯪꯂꯝꯗꯦ ꯁ꯭ꯇꯦꯟ ꯑꯃꯗꯤ ꯃꯦꯔꯤ ꯑꯁꯤ ꯒꯔꯜꯐ꯭ꯔꯦꯟ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕ꯫ ꯍꯧꯖꯤꯛ ꯗꯣꯛꯇꯔꯅ ꯖꯣꯜꯕꯨ ꯃꯥꯒꯤ ꯃꯦꯃꯣꯔꯤꯒꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯖꯣꯜ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤ꯫ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯑꯃꯨꯛ ꯖꯣꯜꯒꯤ ꯃꯦꯃꯣꯔꯤꯕꯨ ꯃꯨꯠꯊꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯔꯛꯇꯨꯗ ꯖꯣꯜꯒꯤ ꯃꯃꯤꯠ ꯑꯃꯨꯛꯁꯨ ꯄꯥꯡꯂꯛꯈꯤ, ꯃꯔꯝꯗꯤ ꯖꯣꯜꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯦꯃꯣꯔꯤ ꯑꯗꯨ ꯃꯨꯠꯊꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯇꯨꯝꯊꯅꯕ ꯍꯤꯗꯥꯛꯀꯤ ꯗꯣꯁ ꯑꯗꯨ ꯍꯦꯟꯒꯠꯂꯒ ꯀꯥꯞꯄꯝꯃꯤ, ꯂꯣꯏꯅꯅ ꯖꯣꯜꯒꯤ ꯃꯦꯃꯣꯔꯤ ꯇꯞꯅ ꯇꯞꯅ ꯃꯨꯠꯊꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯣꯜꯒꯤ ꯃꯦꯃꯣꯔꯤ ꯑꯗꯨ ꯃꯨꯠꯊꯠꯅꯕꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯍꯧꯔꯤ: ꯁ꯭ꯇꯦꯟ, ꯗꯣꯛꯇꯔ ꯑꯃꯗꯤ ꯃꯦꯔꯤ꯫ ꯖꯣꯜꯒꯤ ꯃꯦꯃꯣꯔꯤ ꯃꯨꯠꯊꯠꯂꯤꯉꯩ ꯁ꯭ꯇꯦꯟ ꯃꯄꯥꯟ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯔꯤ ꯑꯁꯤ ꯗꯣꯛꯇꯔꯔꯣꯝꯗ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯈꯤ꯫ ꯃꯦꯔꯤꯅ ꯍꯥꯏ, "ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯄꯥꯝꯃꯤ꯫" ꯗꯣꯛꯇꯔꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, "ꯃꯦꯔꯤ, ꯑꯩ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥ ꯑꯅꯤ ꯂꯩ꯫" ꯑꯗꯨꯕꯨ ꯗꯣꯛꯇꯔꯁꯨ ꯃꯦꯔꯤꯔꯣꯝꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯗꯣꯛꯇꯔꯒꯤ ꯅꯨꯄꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯔꯤ ꯑꯃꯗꯤ ꯗꯣꯛꯇꯔꯕꯨ ꯊꯣꯡꯅꯥꯎꯗꯒꯤ ꯎꯈꯤ꯫ ꯗꯣꯛꯇꯔꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯦꯔꯤꯅꯁꯨ ꯗꯣꯛꯇꯔꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ, ꯑꯩꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯗꯣꯛꯇꯔꯒꯤ ꯅꯨꯄꯤꯅ ꯗꯣꯛꯇꯔꯗ ꯍꯥꯏꯔꯝꯃꯤ, "ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯅꯨ, ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯄꯤꯈꯣ, ꯅꯪꯒꯤ ꯅꯠꯇ꯭ꯔꯣ, ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯖꯔꯣ꯫" ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔꯒꯤ ꯅꯨꯄꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯇꯁꯦꯡꯕꯃꯛ ꯗꯣꯛꯇꯔ ꯑꯃꯗꯤ ꯃꯦꯔꯤ ꯍꯥꯟꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒꯨꯝ ꯗꯣꯛꯇꯔꯒꯤ ꯃꯦꯃꯣꯔꯤ ꯑꯗꯨ ꯃꯦꯔꯤꯒꯤ ꯃꯦꯃꯣꯔꯤꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯦꯔꯤ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯂꯣꯏꯅꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯦꯔꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯪꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯅꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯔꯤ, ꯂꯣꯏꯅꯅ ꯃꯦꯔꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯦꯔꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯦꯃꯣꯔꯤ ꯃꯨꯠꯊꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯧꯈꯤꯕ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗ ꯊꯝꯐꯝ ꯃꯐꯝꯅꯤ꯫ ꯃꯦꯔꯤꯅ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯃꯨꯠꯊꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯦꯀꯣꯔꯗ ꯑꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯦꯔꯤ ꯊꯕꯛ ꯇꯧꯕ ꯇꯣꯛꯈꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯃꯦꯃꯣꯔꯤ ꯃꯨꯠꯊꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯃꯦꯔꯤꯅ ꯃꯦꯃꯣꯔꯤ ꯃꯨꯠꯊꯠꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯣꯔꯤꯌꯔ ꯇꯧꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯣꯜꯒꯤ ꯃꯦꯃꯣꯔꯤꯗꯒꯤ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒꯤ ꯑꯌꯥꯝꯕ ꯃꯦꯃꯣꯔꯤ ꯃꯨꯠꯊꯠꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯃꯦꯃꯣꯔꯤ, ꯍꯥꯏꯕꯗꯤ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟ ꯑꯃꯗꯤ ꯖꯣꯜ ꯑꯅꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯅꯈꯤꯕ ꯃꯣꯟꯐꯣꯔꯠ ꯕꯤꯆ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯃꯦꯃꯣꯔꯤꯗꯒꯤ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯈ꯭ꯔꯕꯁꯨ, ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯕꯁꯨ, ꯍꯌꯦꯡ ꯃꯣꯟꯐꯣꯔꯠ ꯕꯤꯆꯇ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯎ꯫" ꯃꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯖꯣꯜꯒꯤ ꯃꯦꯃꯣꯔꯤꯗꯒꯤ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒꯤ ꯏꯃꯦꯖ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯣꯜ ꯃꯤꯀꯞ ꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ 14 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2014ꯅꯤ, ꯍꯥꯏꯕꯗꯤ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠꯅꯤ꯫ ꯖꯣꯜꯅ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ 13 ꯐꯦꯕ꯭ꯔꯨꯋꯥꯔꯤꯅꯤ꯫ 14 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯁ꯭ꯇꯣꯔꯤ ꯍꯧꯔꯛꯈꯤꯕꯁꯦ꯫ ꯖꯣꯜꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯒꯥꯔꯤꯒꯤ ꯑꯀꯥꯏꯕ ꯑꯗꯨ ꯎꯈꯤ꯫ ꯃꯍꯥꯛꯅ ꯊꯪꯅꯕ ꯒꯥꯔꯤꯅ ꯁꯣꯏꯍꯟꯈꯤꯕꯅꯤ ꯈꯟꯈꯤ, ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯃꯍꯥꯛ ꯅꯤꯡꯁꯤꯡꯗꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯣꯟꯐꯣꯔꯠ ꯕꯤꯆꯇ ꯂꯥꯛꯈꯤ꯫ ꯍꯜꯂꯛꯄꯗ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟ ꯊꯦꯡꯅꯈꯤ꯫ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯁꯨ ꯃꯣꯟꯐꯣꯔꯠ ꯕꯤꯆꯇ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯒꯤꯗꯃꯛ
ꯃꯣꯟꯐꯣꯔꯠ ꯄꯤꯁ ꯆꯠꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ, ꯑꯗꯨꯕꯨ ꯖꯣꯜꯒꯤ ꯃꯦꯃꯣꯔꯤ ꯃꯅꯨꯡ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤ ꯍꯌꯦꯡ ꯃꯣꯟꯐꯣꯔꯠ ꯄꯤꯁꯇ ꯊꯦꯡꯅꯁꯤ ꯍꯥꯏꯅ꯫ ꯍꯧꯖꯤꯛ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯄ꯭ꯔꯦꯖꯦꯟꯠ ꯇꯥꯏꯝꯗ ꯂꯥꯛꯂꯤ꯫ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯕ꯭ꯔꯁ ꯇꯧꯕ ꯆꯠꯈꯤꯕ ꯃꯇꯝ ꯑꯃꯗꯤ ꯖꯣꯜꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝ꯫ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯄꯨꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯥꯒꯤ ꯃꯃꯤꯡꯗ ꯂꯥꯛꯄ ꯀꯣꯔꯤꯌꯔ ꯑꯃꯁꯨ ꯊꯦꯡꯅꯈꯤ꯫ ꯀꯣꯔꯤꯌꯔ ꯑꯗꯨ ꯄꯨꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯇꯣꯡꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨꯗ ꯖꯣꯜꯒꯤ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯝꯃꯤ꯫ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯀꯣꯔꯤꯌꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯂꯦꯇꯔ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯦꯇꯔ ꯑꯁꯤ ꯃꯦꯔꯤꯅ ꯊꯥꯔꯛꯄꯅꯤ꯫ ꯂꯦꯇꯔ ꯑꯗꯨꯗ ꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯑꯅꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯂꯔꯣꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯃꯦꯃꯣꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯈꯪꯕꯗ ꯅꯪꯅ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟ ꯑꯗꯨ ꯑꯔꯥꯟꯕ ꯗꯤꯁꯤꯖꯟꯅꯤ꯫" ꯑꯣꯗꯤꯑꯣ ꯀꯦꯁꯦꯠ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯦꯁꯦꯠ ꯑꯗꯨ ꯇꯦꯞ ꯔꯦꯀꯣꯔꯗꯔꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯍꯦꯛ ꯑꯣꯟ ꯇꯧꯕꯒ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯉꯁꯤ ꯖꯣꯜꯕꯨ ꯑꯩꯒꯤ ꯃꯦꯃꯣꯔꯤꯗꯒꯤ ꯃꯨꯠꯊꯠꯄ ꯂꯥꯛꯄꯅꯤ꯫ ꯖꯣꯜꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯐꯥꯎꯕ ꯄꯥꯝꯁꯤꯜꯂꯛꯇꯦ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯕꯣꯔꯤꯡ ꯑꯣꯏ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯃꯦꯃꯣꯔꯤꯗꯒꯤ ꯃꯍꯥꯛꯄꯨ ꯃꯨꯠꯊꯠꯅꯤꯡꯏ꯫" ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯌꯥꯝꯅ ꯁꯣꯛ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯈꯤꯗꯦ꯫ ꯖꯣꯜꯅ ꯍꯥꯏꯔꯝꯃꯤ, "ꯁꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ?" ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, "ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯗꯦ꯫" ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯠꯅꯕ ꯈꯠꯅꯕ ꯁꯥꯎꯅꯕ ꯊꯣꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟ ꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯀꯞꯂꯝꯃꯤ꯫ ꯖꯣꯜꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯖꯣꯜꯅꯁꯨ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ, ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯕꯨ ꯑꯋꯥꯕ ꯄꯤꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯦꯇ꯭ꯔꯤꯛꯁꯨ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯄꯦꯇ꯭ꯔꯤꯛꯄꯨ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯝꯃꯤ꯫ ꯖꯣꯜꯁꯨ ꯌꯨꯝ ꯌꯧꯔꯒ ꯃꯦꯔꯤꯅ ꯊꯥꯔꯛꯄ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯖꯣꯜꯅ ꯑꯣꯗꯤꯑꯣ ꯑꯗꯨ ꯇꯥꯔꯤꯉꯩ ꯃꯇꯝꯗ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯁꯨ ꯂꯥꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯃꯥꯁꯨ ꯑꯣꯗꯤꯑꯣ ꯑꯗꯨꯕꯨ ꯇꯥꯕ ꯌꯥꯎꯔꯝꯃꯤ꯫ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯖꯣꯜꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯄꯥꯝꯃꯤ꯫" ꯖꯣꯜꯅꯁꯨ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯗꯤꯑꯣ ꯃꯅꯨꯡꯗ ꯖꯣꯜꯅ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯒꯤ ꯀꯦꯔꯦꯛꯇꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯈꯔ ꯇꯥꯈꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯖꯣꯜꯅ ꯃꯍꯥꯛꯄꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯑꯩꯅ ꯍꯥꯏꯈꯤꯕ ꯀꯦꯔꯦꯛꯇꯔ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯄꯥꯝꯃꯤ꯫" ꯑꯗꯨꯕꯨ ꯀ꯭ꯂꯦꯃꯦꯟꯇꯥꯏꯟꯅ ꯍꯥꯏꯔꯤ, "ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯔꯣꯏ, ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯕꯣꯔꯤꯡ ꯑꯣꯏꯔꯛꯀꯅꯤ, ꯑꯩꯅ ꯅꯪꯕꯨ ꯐꯥꯖꯤꯟꯕꯒꯨꯝ ꯈꯜꯂꯛꯀꯅꯤ꯫" ꯖꯣꯜꯅ ꯍꯥꯏ, "ꯏꯠꯁ ꯑꯣꯀꯦ, ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫" ꯀ꯭ꯂꯦꯃꯦꯟꯇꯥꯏꯟ ꯑꯃꯗꯤ ꯖꯣꯜ ꯍꯥꯟꯅꯒꯨꯝ ꯍꯟꯖꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯏ, ꯄꯥꯁꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯅ ꯚꯥꯞ ꯇꯥꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯁ꯭ꯇꯣꯔꯤ ꯂꯣꯏꯈꯤꯔꯦ꯫